Imphal, August 19. Bisnupur district ki manung channa leiba upokpi amadi tawpokpi anigi lonaba tidim lambi ki mamang thang balawbuk amada lambi dagi phit 15 rom lapna leiba lawbuk mayaida asiba nupa ama leiramle. Ngasi ayuk pung 5 rom tabda khunja singna police ta pau pirakpadagi district asigi additional SP law and order Likham Yaona Luchingba police team ama laktuna yengshin khre. Ayuk pung 4 lom tarakpada Manipur police ki forensic team ama laktuna yengshilaba matung rim smoke ta thamkhre. Thodok thokpham dagi phangba pawda ngasi siramliba miyoi adu upokpi mamang lekai ward number 10 dagi thokchom thinau sing sahi 19 apokpati h ibom chasinghani nakalamaromda thinauna siramliba adugi makharomda khara chatlaga tidim lambida tata winger amana Thomba nupa ama khudakta laikhidre aduga asokpa miyoi amana hospital purakpagi lambida laikannaba ngamdana laikhidre hairi thodoktuda laikhidraba miyoi ani adudi tawpokpi maning leikaidagi laisram ingobi sahi hompu apokpa laikhidraba L yaima amasung oinam bir hari sing sahi hompuni thoi apokpa o khoidumni ngarang numidang pung 8 lom tabada Imphal lom dagi moirang tamna lakpa tata winger amana laikhidraba miyoi ani adu tidim lambi gi upokpi amasung tawpokpi ani gi lonaba mafam aduda thomlambani.